ngasi phong tuan manipuri se phong sing amasum thokiba thodo wa thok sing dagi maruwe bi I pau sing khonga saraga manipur top channel gi maikei digi myam da thamjagi ahan bada covid lantheng na mathau ningthi na tokiba doctor sing ni award pi tunu ikai khumnakhre covid 19 pandemic ki matam da mathoi khubakta hap tunu myam gi damak mathau ningthi na tokiba doctor humfu rom da ngasi Indian Medical Association IMA Manipur State Branch na pikre award yen thokpagi thauram adu association asigi lamphel da leibu office te association asigi sei kudingi pangthokpa get together ki thoram da pithokibani association asigi president Dr. Jugindro Surakhebamna paumising na hakibada pandemic matam nurse staff amadi atai mari leinaba medical gi field da thabak tawribasing pulap piba ngamdabana Dr. Humfurom asidi award ase pibani Dr. kya mathau tawbada covid 19 amara moiraga leikhidaba kya su yaukre aduna makhoi miyamna puning thogat pham thu I haina Dr. Jugindro na haki mana makha taraduna covid asi haujingmaki oinadi khara safarabasu loibadi natri aduna Dr. singasigi moral hanthanba yade haki thawramaduga mari leinana angang sigi oeba painting competition amasu pangthoki haina pausna makha tarakli makha satharak poina to paw mara manipur yauna mikhal pangthoki state mangagi election in charge oikhiba congress lusing busingsu laukthok yari handak manipur yauna mikhal pangthokibi state mangagi election in charge singsu laukthoknaba yana leire congress party ki co committee oiriba G23 leaders singna mikhal adura tuan state sing election process ta yaukiba miyoi singsu laukthoknaba khanakhre state mangagi mikhal asida congress party sauna maithi khraba matung hairibi state sing asida party ki president oina thokpuri bising pham thadoknaba Sonia Gandhi na khangiba leikre madugi matung tuan state mangagi lusing pham thadokna khrabani makatan election in charge oiduna mikhal gi thapak thoram sing le saru yakiba singsu laukthok yana leire haina north east now reporterokli Punjab ki MP singna Sonia Gandhi unabaga lonena phongdokhibada mikhal asida congress party na sauna maithi khibadu thabak thoram singda sindokpada sauna asoiba leibadagini maru oina election in charge singna ningthina sindokhide haiba wapam phongdokhi Uttar Pradesh ki unadi congress party na adu gyamna wangba wakhal tawkhide adumainamak afaba phibam amadadi lakpa yai haina pankhibani kumsing Englishing ani ga taraga maridigi hauna party asina state kya da maithira pagoloina state in charge sing pham thado hanbegi thausil paikhatuna lakhibani state sing asigi congress organization sing amukhana semdok sadok tun anobulu singba hamnana ba thausil paikhatkiba lekhrabani yumsakesa numita mikhal pangthokiba state sing adugi oina karam tauna maithi khibano haibadu khangdokna bagi damak senior leader manga haptuna yengsinba hokibani madugi saru ama oina lusingbasing aduna MLA mirep oikibasing amadi state sing adugi maruweba lusingbasingna wari sanakibani Rajya Sabha gi MP Rajani Patil na Gawa Jairam Ramesh na Manipur Ajay Makhil na Punjab Jitendra Singhan Uttar Pradesh amasum Abinash Pandey na Uttarakhand yengsinbagi thabak paikhatkibani masigi mangoina Manipur gi Congress lusingba namairakpom loken Punjab ki lusingba Navjot Sindhi Uttarakhand gi Ganesh Uttar Pradesh ki Ajay Kumar Lalu amasum Gawa gi Girish Jordankar pham thadona khrabani party asina sauna maithi khibagi maram thigatpaga loina Congress interim president Sonia Gandhi na party asigi senior leader Gulam Nabi Azad unakre G23 gi mifam ohumlaksu boina pangthokton oirakriba phibam adugi matangna khannikhibasu lekhrabani phibam kaya si yenglaga congress working committee gi mifamda Sonia Gandhi na maha amasu mahaki masa sing Rahul Gandhi amasum Priyanka Gandhi badra pham thatokle haina phongdokhibasu lekhrabani Rahul Gandhi ne su Haryana gi hanagi chief minister Bhupender Singha Huda ga unaduna wari tanaki maduda Huda na party sigi may sengba warep amale hanana phongdoki apunbo oina warep lawminaduna party sigi phibam amuk hanjin hanana ba khonagadabani hana haibu waphamsu phongdoki hena pausna makhatana hairi makasa tharakpo oina to papaw mana KPN state lengak semada BJP de sawat kadori handak tanawna semkiba anawba political party ama oiriba Kuki People's Alliance KPA na taragani to Shubha Manipur Legislative Assembly gi anawba lengak semada Bharatiya Janata Party BJP da condition amata fangdana sawat kani haina phongdokre anawba political party asidagi MLA ani mai paglaktuna Manipur ahan boina handaki mikhal asida party asigi account hangkhibani nawna party asidagi mai palaklaba Kenyo Hawkif Hangsing amasum
Silun Thang Hide MLA and Yesiloina, KPA President Tongmang Hokif Nangasi, Ras Bone Satuna, KPA and BJP the condition Amata Yaudana Sogat Lay Haba, Sirolama Manipuri Governor Pisinki. Madugi Matunda, Tongmang Hokifna, Governor the Fundo Kibamatungina, Cookie People's Alliance 46 Kangpok PM 60 Singhat Assembly Sita Handakta Loishin Kiba Assembly Mikal Mai Paga Clay Habawa from Fundoki. Maki anova political party SCM matam yamna marang kaina funky the bamaramna handaki taraganito shube assembly mikala duda party SCG oina candidate anitagi hena thadok pangam khidi hansu tongmang hokif na governor da khanki masigi mamang da janata dal united na su handak anova lengak sem da condition amata thamdana BJP da sogolagani habu wafam khan khrabani nakala marom da naga people's friends NPF na su mamang da BJP da sogol khrabani Asigi Sumatakta, Handak Nauna Mikal Mai Palakraba Independent MLA Sapam Nisikantabu BJP the South Krabani, Panbaya Taraganito Sube State Assembly Gimikal Gifal Topada, BJP na Sauna Mai Park to Sit Kuntraganito the Karakibaga Lunana, Thumping majority Famangam Kibani. Anobalenga Asinga Sidigi Hokraba Yokshangi Kumai Manung the same Lagani Hana Fundo Posule Krabanana, Pausna Fundorakli, Atop Paumana. Lam koi bisingi puning sing sin pam oiriba thanga sauba sing park sanat lamai sakre loktak pat ki fazabaning thin uba phangwa mafam am oiriba masum lam koi bisingi puning sing sin pam oina sagalak liba loktak meyai da leiba thanga ithat ki sauba singdol gi koi bisruk singda mai tharamadi gi sauna amanga ta thokre mai dunga se ayuk horakibani park sana sandorakpadi gi khunja sina fire brigade pau piki khulai thuna fire brigade chang sinduna numit jungba pung barorom tabada mai edu muthat pangamki mai edu bu thabani haba miwema khunjasna farba matung kaibulamjau police station da sinakre pausi gi matung ina miwe edu thanga gi khunjana te atopa mafam da gi laktuna mai edu tharam khibani hairi thaudo du ga mari leinana kaibulamjau police station FIR ama lakhakhre amasum FIR du gi number na 2/3/2022 ni hansu paus na phongdorakle Makasa tarakpoina to papao mana nat ki satnabi ge loina yoksang kumai hokre kangla da maira law lakna bana lambi da sauna traffic jam to onkre Hindu lining sat pasingi sei khudingi pangthokpa holinga sidigi hokre Manipur da di kumai si yoksang haina nat ki satnabi ge loina pangthoknari lamyan me hizam irapot ki matam dagi yoksang gi irang nem thana na ba pandamda yoksang numit manga ne sibu sport festival ama Oina on Toknaba, Paikalamba Taukshilgi, Manungsana Sidi, Laikai Kudimakta, Kumesi Sport Festival or in a Pangtonare. Numidangi Matam Mahosharigi at Narak Patabal Song Pangtonari. Impalia Koi with the labor Laikai singing clubs in the Sindhu Yoksang Sport, how to Nabigidamakta, Kangla de Leba, Maira Lobalanari. Nasi angan bedi hong na tuan Malaikai gi na rol sing na Maira Lobalak na bada Kanglagi Akoi with the labor, Lambi sing the sauna traffic jam to Onduna, Satok sang si the sauna, Kudong Sadab to one keep. Ayu angan bedagi numijung bafaw ba satok sasinda sauna akai bat onki ngasi numidang weram satnabigi matungina yoksang saduna mai thaki Manipur gi caretakers minister en berena su luang sangbo mamang laikai gi wena pangthok pa yoksang mai thabagi thoram da saraki Twitter da minister na phongdo kibida yoksang mai thabagi thoram maki laikai da saruk yab phangbada hainingai leitana nungai ba fawi Mahaprabhu yoksang marungda Lengsilaba matung satnabigi matung ina laison thoram pangtholaba matung yoksang mai thaduna kumai si haudokpani loinana Mahaprabhu gi mafamda khurumjabigi tanja masu fanglaki ngasi All Manipur Working Journalists Union amjuna sei khudingi pangthokpa yoksang sport festival kangladagi maira lauduna haudokre kangladagi mai lobagi lamjela duna nauriya pakhanglakpa kendragi constituency gi MLA Soraisam Kebisu guest oina saryaki Amzugi President Yauna Masing Yamnaba member Singna Saruk Yaduna Maira Lauraba Matung Major Kulda Labor Manipur Press Club da Maira Sukhatki Hainesu Paus na Phongdorakli Amaramdana Puwari da Anaboina Nupimacha competition Pangthokar Hari Bisnupur District's Bells Wrestling Association BWA amadi Irengbam Cultural and Sport Association ICSA na kusamnana sinduna oinam kendragi manungsan ba Irengbam Kangjai bungda Manipur gi oina ani suba state level muna championship 2022 ngasi pangthokre thoramadu oinam kendragi MLA Irengbam Nalini Kainau Jila Parishad member Ningthaujam Samananda Irengbam Gram Panchayat ki Pradhan Irengbam Gopen All Manipur Traditional Wrestling Association gi president oiriba Amuko gi General Secretary Dr. Thoksom Norendro ICSA gi advisor Sungkham Joykumar BDBWA gi secretary Thaudang Udoisana Athoiba Mithunglen Singoina Saruyaki
MLA Erengbam Nalini na Fongtokibada ngasigi asigumlaba apikpa tournament kayadagi haurakpa sanaroi kyana leptana sanaduna malemgi thakta saknairaba sanaroi kya thokli Erengbam kangjebung asidasu malemgi thakta saknairaba footballer bala thokre asumna ngasi saruk yarbi sanaroi singna malemgi thakta sanaba ngamba oirasnu strike tharamgi sarwa ma oina yelhau masana oiriba thangyanaba Russian game oiriba belt wrestling amadi Chinese martial art busugi masanasu national gi thakta sanaruraba medal sung phonglakra sanaroisin utuna ahenba mathelam ohen khena pausna su makhatana su phongdorakli makhasa tarakpoina to papa mana sei samaga anigi ahal amana nauribi Nupimacha ikai khamnaba manghalubigi sahi taraga mangagi fadokfikre Tamil Nadu the government school amagi headmaster oiramadagi thabaktagi potharaba masagi sei samaga ani suraba Parasuraman kauba ama Tirubarur mahila kona sei taraga mangagi fadokpi khibaga loinana lupa lising mangagi fines tonki magna supnagi sei tarakakta ngai ri Nupimacha magi ikai khunba manghankhiba thawdok mari leinana lakhotkiba case amada sei taraga mangagi fadokpi khibani ikai khunba manghankhiba thawdodu Parasuramana masagi sei maudraga mapan surapa matam haibadi kumsing inglising ani taraga nipana thokibani ahal oiraba miyesigi masanupi manga amasu masanupa ani leire hari Mahakna Sinel Kupam area de yum manga saduna baras handokpani maki yum singandugi manungda madi imung manung amana waiduna leirakibani nauna lakibi imung adugi sei tarakakta ngairibi masanupi ama yorokhi kumsing Englishing ani taraga nipan gi July 3 imung adugi mama mapa ani na thabak sathokluraga yum adura halakpada makhogi sei tarakakta ngairibi masanupi aduna puk nare haina wakalakpadi apokpi mamana kari karamba asa thaki polam sing charubagi no haina halakhi matamdura Nupimacha duna mahakpu yumbu oiriba laduna pamlana bikre haiba wapam phongdorakibani hari Tarubarur police station gi sub inspector Lathana agency da phongdorakpagi matungina thawdodugi matangna mahakna ayo ama oina case pairakibani hari mahakna thawdodugi matangna victim oiribedugi mama mapana complaint torakpadigi Parasuraman kaukhatuna wangpang satharubada crime adu masamang satakhi haiba wapam accuse aduna phongdorakhi madugi makha tabada ayo singna Parasuraman bu fagatuna court pukhalaba matungna judicial custody da leirakibani thawdodugi matangna sei ahum makhai hena trial satharaglaba matung Tirubarur mahila kona ahaladubu sei taraga manga fadokpi khibaga loinana lupa lising manga gi fines tonki sei taraga manga gi jail tamasigi manungda sei taradi akanwa thabak suroga legadabane duga lemhoriba sei manga duna jail potharaga lehengeni hari mark senai da leiba Pujal Central Prison da thakre hainasu pausna palakli Makhasa tarakpo oina to papau khrana handak pangthokiba mikhalda Congress na khwaidigi ningba kaibo oikhi Manipur taragani thu suba Manipur Vidhan Sabha ki mikhal face ani thokna sayesi gi February 19 amasu March mangara pangthokiba sida khwaidigi thamoi sokiba madi khwaidigi ningba kaiba haibido oikhi haukiba sahi taraga manga Manipur okram ibo binu lusing melengak laikibani taraga mathu suba Manipur Vidhan Sabha gi mikhal su Congress na Tim humfugi manungda kungenipan phangduna khwaidigi masing yamna mikhalda mai pakpa party oikibani tabu BJP gi oina sit kunga mathukhak phangmana political party kharaga chungsinanaba lengak semkibani matamdugi Manipur governor na mikhal sit khwaidigi yamna phangba Congress ta lengak semnaba haibidraga BJP na lusingba lengak ta semanki haibigi penaba khulaw kya laikibani BJP na chungsinaba lenga adu democratic oiba aina yadaba lengakni haina claim tawduna lakibani masina maram oiduna assembly gi mifam kya da toina sarangnaba kya su thoki lengak asigi manungda mod khenarakpa kya lakpa matamna su Congress na lengak semna na thorang phawba tawkibani NBR na lusingbu government si sahi manga fana satloi habigi tanja phawba laikibani Rajya Sabha gi mikhal pangthokpa matamda su BJP lenga asigi khwaidigi luba tanja am oikibani Congress na khalamba punama mathang mai paktana lakibani masina maram oiduna taragani thu suba Manipur Vidhan Sabha gi mikhal asida sapsana laman khumduna BJP bu maithiba piduna Congress ki lengak thamgani haibigi singnaba magaloinana mikhal thenakibani mikhal matamda hunnaba yaba kya hunduna wathok lanthok kya masu thoki mikhal loiraba matungda su Congress ki mire masing yamna mai paktuna soidana lengak semgani hanisu sauna thajaba lakibani mai palak payaba mirep sing punsinaduna songthok chungsin tawdanabasu yamna kana honaki mikhal gi phal mathang haidorakpa matamdadi BJP na sir 13 gani toi phangduna absolute majority oiki amasum MLA marikak leramba NPP gi mirep taret mai palaki
amasum MLA mari leramba NPF ki merep manga mai palakhi hana MLA amata leramdaba JDU ki merep taruk mai pakhi nauna CM ki ba Kuki People's Alliance ki merep ani mai pakhi amadi independent merep ahum mai pakhi Congress na supnagi tim manga khak phangki mikhal gi phalasida Congress na khwaidigi ningba kaiba political party Congress oikhi masidana tana state manga gi mikhal Congress sauna mai thikiba sina All India Congress Committee AICC gi lusingba singsu asuki matik ningba kaikhi adubu mikhal mai pakpa paktaba haibesidi adumak leibanina matung tarakpada amuk Congress ki mapangal kankhanaba section thorangdi sapsana lokhat paukre Maithi Vaibisi Mai Paknabigi Lambini Havigi Wapamasi, Congress na Tabak to Nabigi Pirep Lobugolina, Sem Sabadi Hokre, Hansu, Powers na Fundurakli, Atopa Pawmana, BJP na Muscle, Money Power Season na Mikal Mai Pakibani, Sutin Kumar, Say Sigi February Kungani Panmas, Mars Manga Tanka, Anirak Tona Pangtokiba, Taraganito Suba Manipur Legislative Assembly Mikala Duda, Bharatiya Janata Party BJP na mapam ayambada muscle power amasung money power sizinaduna ifong phone aranba kya sathaduna mai pakna bokhona kibigi phalna party asina sit kunthra ganiti phongduna mai pakhibani haina Communist Party of India Manipur State Council gi serolamana BJP bu akan maral sirakli State Council sigi State Secretary Lesram Sutin Kumar khuyek piduna press thadorak pasirolamana hai handak pangthokiba taraganithoi suba State Assembly gi mikhal khananaba mikhal aduda BJP bu maithiba pinabagidama Congress CPI RSP CPIM Forward Bloc amasum Janata Dal ACE hairiba Secular Party tarwasina punduna Manipur Progressive Secular Alliance MPSA haiba alliance amasemki CPI nasu kendra tarada mirep thaduknaba thorang tokhi adubu aroiba tangkakta ahum khurai AC amasung kunthragatari kaksing AC da mirep ani thadokhi hai ahan bamusum ani supa tangaki mikhal matamda pre-poll violence kaya marum BJP na satakhi upay ama natragana atop upay ama tawduna sialam su muscle power na mai paknaba BJP na thorang tokhi maram asina handa pangthoki ba mikhal adu free and fair oiba mikhal nate model code of conduct su BJP na thuwa ki hari BJP na lupa lising ani lising mga lising tarama di lising kun fawo botar amamam piduna bot phangna bo khona kibane harakli hairo assembly constituency da mikhal gamari lainana mahairoi ama nungmaina kaptuna hatki atopa amana wangjing tenthana nungmaina kaptuna sikhi adu ahum suba mi amana senapati da nungmai kaptuna sikhi hari tuan tuan mafam kya da nungmai kapadagi asopa kya marum si yakhi hairo ki thawdo adudi BJP gi candidate na hakthengna pangthoki bani haibisi miyamna khangi Amarum the Ketrigao AC the JDU candidate ama Numena Kaplam Digi Aruba Pium the Soktuna Hospital Lekanaki, Susampu the suspension of Operation Saint on Riba, underground groups in forward BJP na Sijanabigi Mamitaki, Kampopi district is a shoot on Riba underground group na, Boter Singukian Kanganduna, BJP the board Pianki, Seal Natraga Numaki Shakti, Boter Singu Humduna Puki Bini have Wapamsu, Fongdonarcli. Ahan batanga chemical da polling station taragani thoe duga ani super tanga chemical da na polling station tareta repoll tokhi hairiba repoll adu EVM thugaiba masum but lak tuna sien ki kaya digi ECI gi autonomy masum sakti adu aremra taki repoll tofam thokpa tai polling station kaya marum da repoll tokhi de repoll togodaba numiki mamangi ahingda wangjing hawdamba polling station da leba polling booth BJP gi workers in attack satakhi Mafam aduda Congress candidate ki inner agent oiba miyo amadasu attack satakibaga loinana Congress ki supporter kaya dagi Aadhaar card sing BJP ki workers sing nampuda munbi ki haiba wafamsu fongdorakli atopa pawmana yausang thabal gi pungkhol na nile sanabung khuding masak fajare COVID-19 gi laina laisat singthaningai oina handarakpaga loinana lamdam sida lenga thamlamba lockdown amsung curfew ga thingbasing mapung fana komtokraba matam sida sahi ni hena yaksang kumai ge singma masa urudraba matuna ngasidagi yaksang gi kumai haudokre yaksang sport ki thoram pareng yana loikre mafam khara da ngasidagi haukre social reforms club khurai nandaibam puthiba laikai di football masana haudokre atai makhalgi masana sing pareng lengdun lekre duga cultural item kya su numidangi matamda akhanaba mathil oina hapkadori COVID-19 gi awaba khudongsa da basai ani hena mayuknaduna laisabi pakhang sing yausang kumai gi harauba nungai bu khudingma kaukthoklaraba matungda handak sei gi oina yausang gi asengma masa uba phangle basanta sanglakpaga loinana alna kya da miyai khudingma ki pungning wakhal anauba asaga loinana maithom makalam hale Social Reforms Club Khurai gi playground thabal songna ba laikai gi laisabi singna sem sabrokre makhal mathel gi khumai ga loinana toan toan ba sanabi gi event singda sanaroi singna changdam naga dori
Club asi kakta natana Khurai Lamlong Kaithel lairiba Union of Social of Liftmen asu sanabagi thoram sing pangthokpa hore hausi gi mathel amasu hapsingadori first houseful second houseful amadi atai line sing yoina mai paklaba singna sinanaba pricing Khurai Lamlong Kaithel thenaduna thamle Social Reforms Club na yausung sports pangthoktuna lakpa si kumsi gi asi tharaga kunmari raksubani Imphal East ki ariba voluntary youth club singi manung club asisu amani Makasa tarakpoina atopa maruiba pau manamo MLA Rameshoda Minister PBU Association Kairau Kendragi BJP Merep L Rameshoda Minister ama PBina ba Arabti Uru Farmers Association gi serol amana apel tarakli serol asinai ma na taraga nitu Suba Manipur Bidan Sabha Mikal board masing lising Nepal gi mathakta henduna sauna mai pakre Haukibasai mangara Kendra sigi soko thorang thabak singda mai unsinduna laki Haukiba kumsing English aniga kungi March taraga hundoi MLA masamangna sinduna Manipur gi minister ga punna lau singu gi maike Rabi Croft ki lauhol phawba Arabti gi lawukta hunbiramki Zati vizati khaidana miyam gi thabakna mang tharaga singba sagatningbagi wokal selaba Kendra sigi miyamna su authority gi maike gi minister amatang pibiraga sothaduna leiraba Kairau Kendra bu kharadang singba sagatpada mating pangbirabadi Kendra sigi miyamna hana thagasagani Aroibada Arabti Uru Farmers Association gi maike gi authority gi puning singsinbinaba haijabaga loinana Kendra miyam gi ningsingbiribasi thunghanbinabasu apel torakli Amaromda handakta pangthokiba taraga nitu Suba Manipur Bidan Sabha Mikal mai pakraba Kairau Kendra gi MLA Loremam Rameshwar Mitaibu anobolenga ama semlakpa matam State Cabinet Minister gi pham ama PBU haina Kairau Bitragi Club Mari LMYC YD CC ILU KKYDO amadi Maira Paibi Lupsing amadi Kairau gi lekai Mari gi mihut tara na pulaga semba Nongpok Ningtho Panthoibi Development Committee NNPDC na BJP gi center gi lusingbusing state gi lusingbusing amadi anaubulenga asibu lusingdoriba ikai khumnajariba singi maphamda appeal torakli Lushilakpoina topa paw mana lenga na miyam gi damang paikhatliba social welfare gi scheme sing miyam da khanganbada media gi asoba thaudang lei Modi leba sigi lairiba miyam gi punsi mahing da hena phaba punsi mahing ama phangana gi panam da lenga na laukhatliba social welfare gi scheme sing asibu leba sigi media da lairiba miyoi sing asoba thaudang kaya lauduna lenga ki thoksil thorang sing asibu miyam yauna khanganbada asoba thaudang lauribani haina India gi Prime Minister Narendra Modi na ngasi phongdokre Lenga sina hanat nauna state marida lakhat ki ba sako thorangi scheme sing maru oina Swasth Bharat Mission popularizing yoga fitness amasum beti basau beti parau scheme sing asi lenga sigi rajniti gi oeba domain gi wangbada maru oeba subject matter sing oina lakhatuna haksang phana madi sokot khongthang gi khumang yamna saksinna ba lakhat liba lenga ki scheme sing naiki media na lokiba thaudang singi positive oeba impact sing magna sapsana okre Kudamoina Swasth Bharat Mission haibisi miyam pumana khangnakre masigi maramdi media house kudimon scheme masi thamoi singna miyam khangnaba chap thaudang adu laukibana ni sohari minister makhatana phongdokibada scheme masigi online pangthokiba centenary celebration miyam da numit khudingi phongba pauksi singdadi paper gi leading da mark tawduna miyam da chap sana khanki hairi amasum masidana tana media na yoga bu popularizing ohenana bu honabada masana sibu thona fana sananaba maruiba thaudang sloki fitness amasum beti basao beti parau do media na lokiba thaudang singa do political party amasum politics story ba miyai singna khanba ngambagi wangmada media personal singna mai paknama di hanma leitana thabak tawkhibagi mai sapsana phangki haikena su pausna phongdorakli media person singna honariba thaudang kya sina Lakadoriba say singda Zati si hena mapangal kanba madi afaba Zati ama soidana ohelakwa ngamlagani haina Prime Minister Modi na makhatana phondoki ngasi pangthokiba thoram madura Kerala gi Minister Pinarayi online gi khutangna saru yabaga loinana Union Minister Bihi Muralinder amasung State Tourism Minister PA Muhammad Rizai su saru yaki pangthokiba thoram madura Prime Minister na makhatana phongdokibada ngasi haiba numit asi malem pummana India dagi tawba ngamba kaya tholakani haina asa tawba numit ama soidana oiragani haikena su pausna phongdorakli hauji koina di mem paus matang sa lusinjarage amasum pathoksakiba soikiba lankiba yawrsu mem ngakpigani matam gi oba maruiba I pausing su mem da lepa leitana update pijara kaina channel sigi maikedi gi su mem na thamjari and thank you